ꯊꯥꯡꯒꯗ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛ ꯉꯟꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯆꯤꯡꯁꯦ ꯑꯃꯨꯛ ꯀꯤꯟꯊꯔꯛꯑꯒ ꯌꯨꯝꯒꯤ ꯑꯌꯥꯕ ꯁꯔꯨꯛ ꯅꯟꯁꯤꯟꯈꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯤ ꯁꯤ ꯊꯥꯡꯒꯒꯤ ꯈꯨꯟꯖꯦꯝ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯐꯝ ꯊꯥꯡꯒ ꯀꯣꯅꯨꯡ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯐꯝꯗꯨꯗꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯡꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯃꯉꯥ ꯇꯔꯥꯒꯤ ꯃꯃꯥꯡꯗ ꯀꯤꯟꯊꯔꯛꯄꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯑꯗꯨꯝ ꯅꯟꯁꯤꯟꯈꯔꯦ ꯅꯟꯁꯤꯜꯂꯤꯕ ꯆꯥꯛꯈꯨꯝꯒꯤ ꯁꯔꯨꯛ ꯑꯗꯒꯤ ꯀꯥ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯑꯗꯩ ꯆꯥꯛꯈꯨꯝꯗꯤ ꯌꯥꯎꯋꯦ ꯃꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨ ꯖꯒꯥꯁꯤ ꯑꯦꯔꯥꯎꯟ ꯐꯤꯠ 100ꯃꯨꯛꯀꯤ ꯑꯋꯥꯡꯕꯒꯤ ꯁꯔꯨꯛꯇꯒꯤ ꯀꯤꯟꯊꯔꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯁꯤꯒꯤ ꯃꯄꯥꯁꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯆꯥꯎꯅ ꯀ꯭ꯔꯦꯛ ꯆꯠꯂ ꯂꯩꯔꯤ ꯃꯁꯤ ꯑꯃꯨꯛꯁꯨ ꯅꯝꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯌꯨꯝꯗꯅꯦ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯌꯨꯝꯒꯤ ꯆꯥꯛꯈꯨꯝꯒꯤ ꯁꯔꯨꯛꯅꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯅꯝꯊꯈ꯭ꯔꯦ ꯌꯨꯝꯒꯤ ꯁꯔꯨꯛꯅꯤ ꯑꯌꯥꯝꯕ ꯅꯝꯊꯔꯤꯁꯦ ꯂꯥꯁ ꯏꯃꯨꯡꯒꯤ ꯁꯔꯨꯛꯇꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩꯉꯩ ꯁꯤꯗ ꯄꯨꯊꯣꯛꯑꯒ ꯑꯌꯥꯝꯕ ꯊꯝꯃꯦ ꯌꯨꯝꯒꯤ ꯄꯣꯠ ꯆꯩꯉꯩꯅ ꯁꯤꯗ ꯄꯨꯊꯣꯛꯑꯒ ꯊꯝꯃꯤꯁꯤꯡꯁꯦꯀꯣ ꯆꯥꯛꯈꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯝꯊꯔꯛꯄꯗꯨꯗ ꯂꯧꯊꯣꯛꯄ ꯅꯪꯍꯧꯕ ꯖꯒꯥꯅꯤ ꯃꯤꯗꯤ ꯁꯣꯛꯄ ꯌꯥꯎꯍꯧꯗꯦ ꯀꯣ ꯅꯣꯏꯁꯦ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨ ꯌꯥꯏ ꯍꯣꯏ ꯆꯥꯛꯈꯨꯝꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯧꯖꯤꯛꯀꯤ ꯅꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯁꯤ ꯍꯧꯖꯤꯛ ꯅꯟꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯅꯟꯁꯤꯜꯂꯦ ꯁꯤ ꯆꯥꯛꯈꯨꯝ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯣꯏꯁꯦ ꯃꯥꯅꯦ ꯁꯤ ꯆꯥꯛꯈꯨꯝ ꯑꯇꯩ ꯑꯁꯣꯛꯄ ꯑꯗꯒꯤ ꯁꯤꯒꯤ ꯀꯥꯁꯤꯅ ꯃꯤꯗꯤ ꯑꯗꯨꯝ ꯇꯨꯝꯅꯔꯤꯕ ꯀꯥꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝꯒꯤꯅ ꯆꯥꯛꯈꯨꯝꯒꯤ ꯁꯔꯨꯛꯇꯨꯅ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯍꯧꯖꯤꯛ ꯀꯤꯟꯊꯗꯔꯤꯕ ꯑꯗꯨꯁꯨ ꯀꯤꯟꯊꯗꯣꯔꯦꯅ ꯃꯊꯛꯇ ꯑꯍꯟꯁꯤꯡꯅ ꯌꯦꯡꯕꯗ ꯍꯥꯏꯔꯦ ꯑꯗꯩ ꯀꯥ ꯑꯇꯩ ꯑꯁꯤꯒꯤ ꯀꯥꯁꯤꯁꯨ ꯆꯥꯛꯈꯨꯝꯁꯤ ꯐꯅꯌꯥꯝ ꯁꯣꯛꯑꯦ ꯍꯣꯏ ꯁꯤ ꯂꯩꯔꯦ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯁꯣꯛꯑꯦꯀꯣ ꯒ꯭ꯌꯥꯁ ꯀꯔꯤ ꯄꯨꯂꯞ ꯅꯜꯂꯒ ꯁꯤꯗꯤ ꯂꯧꯊꯣꯛꯄꯗꯣ ꯌꯥꯗꯔꯦ ꯁꯤꯒꯤ ꯃꯈꯥꯒꯤ ꯅꯜꯂꯤꯕ ꯄꯣꯠꯁꯤꯗꯤ ꯁꯤ ꯃꯈꯥꯒꯤ ꯅꯜꯂꯤꯕ ꯄꯣꯠꯁꯤꯡꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯅꯟꯁꯤꯜꯂꯛꯀꯅꯤꯅꯦ ꯁꯤꯗꯤ ꯃꯊꯛꯀꯤ ꯃꯅꯤꯡꯒꯤ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯅꯠꯇꯗꯤ ꯑꯗꯨ ꯅꯠꯇꯗꯤ ꯂꯧꯊꯣꯛꯄ ꯄꯥꯛ ꯌꯥꯔꯣꯏ ꯁꯤꯗꯤ ꯐꯂꯥꯡꯕꯨ ꯀꯩꯕꯨ ꯄꯨꯂꯞ ꯅꯟꯈ꯭ꯔꯦꯕ ꯌꯥꯝ ꯗꯦꯟꯖꯔꯅꯤꯀꯣ ꯁꯤꯗꯤ ꯉꯔꯥꯡ ꯅꯣꯡꯗꯨꯅ ꯑꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯀꯔꯤꯅꯣ ꯅꯣꯡꯒꯤ ꯏꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯅꯣꯡꯁꯦ ꯈꯔ ꯑꯗꯨꯝ ꯀꯜꯂꯦꯕ ꯉꯔꯥꯡ ꯅꯍꯥꯟꯁꯦꯀꯣ ꯑꯗꯩ ꯀꯥ ꯑꯇꯩ ꯑꯁꯣꯛꯄ ꯆꯠꯇꯦꯗꯤ ꯑꯇꯩ ꯑꯁꯣꯛꯄꯗꯤ ꯑꯁꯣꯝꯒꯤꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯄꯔꯦꯡ ꯆꯥꯛꯈꯨꯝ 3 ꯄꯔꯦꯡꯁꯤꯒꯤ ꯁꯤꯒꯤꯅꯦꯕ ꯌꯥꯝ ꯀꯟꯅ ꯇꯧꯅ ꯊꯣꯛꯏꯁꯤꯅ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯁꯨ ꯀꯤꯟꯊꯗꯣꯏꯒꯤ ꯌꯥꯔ ꯂꯩꯕꯤꯅꯤ ꯌꯨꯝꯁꯦ ꯀꯅꯥꯒꯤ ꯌꯨꯝ ꯑꯣꯏꯗꯣꯏꯅꯣ ꯕꯤꯔꯆꯟꯗ꯭ꯔ ꯍꯥꯏꯇꯥꯔꯦ ꯌꯨꯝꯅꯥꯛꯀꯤ ꯅꯣꯏꯒꯤ ꯑꯣꯏꯅꯥꯝ ꯕꯤꯔꯆꯟꯗ꯭ꯔ ꯊꯥꯡꯒ ꯈꯨꯟꯖꯦꯝ ꯃꯌꯥꯝ ꯇꯨꯝꯅꯔꯤꯉꯩ ꯃꯇꯝꯗꯅꯦꯕ ꯇꯧꯔꯛꯏꯁꯦ ꯍꯧꯒꯠꯂꯦ ꯆꯥꯛ ꯊꯣꯡꯅꯔꯤ ꯀꯣꯜꯂꯒ ꯂꯣꯏ ꯅꯟꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯊꯣꯡꯉꯀꯥꯟꯗ ꯆꯥꯛ ꯂꯣꯏꯁꯤꯟꯅꯔꯛꯑꯕꯅꯦꯕ ꯑꯁꯣꯝꯗꯩ ꯇꯧꯁꯦ ꯎꯄꯨꯗꯣ ꯑꯁꯣꯝꯗ ꯏꯟꯊꯔꯒꯦ ꯇꯧꯕ ꯑꯗꯣꯝꯗ ꯂꯩꯔꯣ ꯑꯩ ꯁꯤꯗꯩ ꯀꯥꯎꯔꯒꯦ ꯅꯠꯇꯦ ꯏꯟꯊꯔꯛꯀꯦꯕ ꯅꯪ ꯃꯥꯏꯛꯔꯣꯐꯣꯟꯗ ꯄꯤꯔꯣ ꯖꯒꯥꯁꯤꯗꯅꯦ ꯀꯤꯟꯊꯔꯛꯏꯁꯦ ꯑꯗꯨꯒ ꯌꯨꯝꯅ ꯁꯤꯗꯅꯦ ꯂꯩꯔꯤꯁꯦ
ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛꯅꯦ ꯑꯌꯥꯝꯕ ꯅꯜꯂꯤꯁꯦ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛꯅꯦ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯅꯟꯁꯤꯜꯂꯒ ꯇꯧꯔꯤ ꯂꯩꯔꯤꯕꯁꯦ मनिंगी चखुंगी सरुक अयुक्की स्कूल आगांसिंग स्कूल चन्नबगी चाक थोंबा लोरब मतुंग हाइतारेने चाक थोंगे अदुगी मतुंग सिदा तौरकने हाय जगह से किंधर है नंजिन जैसे यूंगी सरुक सी असोम नकंदन अमुक क्रेक चलगा हम चाउना क्रेक चलगा ले है लंबी मथक को हम चाउना क्रेक चलगा ले है सोम नकंद सोपन गी सोपन जी होद्रे